guys, good evening mayam. Mayam ngasidi kaino tawge thumyak kaino Tunghanbi je ko kilo amane bako sina ichaw chaw bune si ai kaino tawge tawbune ba yairaga charake tawbune bako ngasidi mukbang torke mayam matam kuirabagi tungda adudi chama kholaga semurage sina khwai chawe aina chadini camera dadi yam kana chawde aseng badadi yam chawi ko hauze hap to ize the black pepper ga adagi thum ga ne bako black pepper ga thum ga je hap chalage sina morok machu khara hap challe hawdong lai ngamak treu je hawdong je khoi gi di loi jade bako lai kai gi hawdong ge khoi do loi leire salani aduga machal khara ma thau khitang ang ga hai ima si thau bottle jam thang lo ê yamal as yam thi ame si di as thi yang re marinator ga pungkai mu ta thang gi hapsalurasi hapsan gre yai bugi bokinga is a khoi am paisala tung idi ai medine tawgiba compact to dane khoi boki je tosan bi gen thamba khoi madam na ni thongi je ai kaino mukbang torom dai khoi mane chang yang thongbi ni kaino sebot ka kari no machan thongne haja sebot ne bori ne adagi belendri ni mapum hapa tawbidu ne thangjing ne taraga thongne aduga champut ama ne nga ayai buduga taraga chara aduini adudi myam mathang namage loire fazai ko fazana mulle Hi guys, good evening ma'am. Ngasidi ma'am yam kuira bai tungda mukbang ama pure bako. Mukbang se silere nga zaina yai bane bako. Yairaga yam kanna kanjhallaga yai badu nate bako. Adum mayai orak yam kanbadu chaning da hai tar. Ado nga mapum ama ai chage na smai tawre. How bring again ma'am? Chakti ai yam kanna chade bako hojikana ai weight loss tawnamne na kanna kaino tawri bako aduduna chakti yam kanna chade aduna dum ai mukbang tawbagi khara yamna bu lawra abane bako ado chaba hojala age ma'am adudi chaba horji ko ma'am champut te hana hoge Yang kuire mukbang ga tawdaba haibu haigidra khangde hijina belendri ne sabot ne adagi bori ne thangjing ne tawraga khoman thongbane bako belendri mapum ga tawra thongbadu ne ba hawde ma kuire sada ba se Wow.
ꯋꯦꯠꯁꯦ ꯈꯪꯕ꯭ꯔꯥ ꯍꯟꯗꯛꯁꯦ ꯌꯥꯝ ꯊꯨꯅ ꯇꯥꯃꯟꯗꯅꯅꯦ BPꯒ ꯂꯣꯏ ꯂꯣ ꯑꯣꯏꯅꯦꯃꯦ ꯑꯩꯁꯦ ꯋꯦꯠ 72ꯗꯒꯤ 63ꯗ ꯂꯩꯔꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅ ꯑꯩꯁꯦ ꯑꯩꯒꯤ ꯍꯥꯏꯠꯅꯦ ꯆꯍꯤꯅꯦ ꯋꯦꯠꯅꯦ ꯆꯥꯟꯅꯗꯦ ꯑꯗꯨꯅ ꯋꯦꯠꯇꯣ 55ꯇ ꯄꯨꯊꯔꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯋꯦꯠ ꯀꯟꯅ ꯂꯧꯊꯣꯛꯏꯕ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯕ ꯉꯝꯗ꯭ꯔꯤꯅꯦꯕ ꯆꯥꯠ ꯃꯁꯂꯥ ꯆꯥꯏꯔꯛꯀꯦ 또 뭐야? nầy hảo ấy. Một cái sao vậy? Moirang Lai Harauba date 20가 1ꯗ ꯂꯥꯛꯀꯦꯅ ꯈꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯔꯥꯡꯗ ꯊꯦꯡꯅꯁꯦ ꯀꯅꯥ ꯀꯅꯥ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ 납살래 참아야 놀래져서 아루 mẹ học cho là mai ꯃꯌꯥꯝꯅ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯦꯡ ꯇꯧꯒꯗꯕ ꯃꯤꯗꯣ ꯗꯨꯀꯥꯟꯗ ꯑꯗꯨꯝ 24 hour ꯂꯩꯌꯦꯕ ꯑꯗꯨꯅ ꯄ꯭ꯔꯦꯡ ꯇꯧꯐꯝ ꯂꯩꯇ꯭ꯔꯤꯅꯦꯃꯦ ꯃꯌꯥꯝ ꯌꯥꯝ ꯍꯪꯕ ꯋꯥꯔꯤ ꯋꯥ ꯑꯃꯒꯁꯨ ꯁꯦꯌꯔ ꯇꯧꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯑꯗꯒꯤ ꯅꯣꯏꯒꯤ ꯑꯍꯟꯈꯩꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯣ ꯂꯥꯟ ꯇꯧꯕꯗꯒꯤ ꯌꯨꯝ ꯑꯩꯈꯣꯏ ꯁꯨꯒꯅꯨꯗꯒꯤ ꯁꯤꯗ ꯊꯧꯕꯥꯜꯗ ꯂꯥꯛꯑꯦꯗꯅꯀꯣ ꯊꯧꯕꯥꯜꯗ ꯂꯥꯛꯑꯒ
ꯏꯄꯥꯝꯁꯤꯗ ꯊꯥ 2-3ꯃꯨꯛ ꯂꯩꯔꯝꯃꯒ ꯑꯩꯈꯣꯏꯁꯦ ꯔꯦꯟꯇ ꯑꯃꯨꯛ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯔꯦꯟꯇ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯆꯥꯡꯁꯦ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯋꯥꯡꯖꯤꯡ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯇꯧꯔꯤꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯃ ꯂꯧꯔꯦꯕꯀꯣ ꯌꯨꯝꯗꯤ ꯁꯥꯗ꯭ꯔꯤ ꯍꯤꯡꯒꯣꯜ ꯂꯧꯕꯒ ꯌꯨꯝ ꯁꯥꯕꯒ ꯄꯨꯂꯞ ꯐꯪꯖꯟꯅꯕꯗꯣ ꯉꯝꯃꯣꯏ ꯋꯥꯅꯦꯅꯅꯦ ꯌꯨꯝ ꯁꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯚꯔꯥꯗ ꯂꯩꯕꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯚꯔꯥ ꯂꯩꯕꯁꯦ ꯀꯅꯥ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯣ ꯍꯩꯅꯗꯗꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯁꯤꯞ ꯇꯧꯁꯜꯂꯛꯑꯦꯕꯀꯣ ꯁꯤꯗ ꯂꯩꯕ ꯊꯥ 3-4ꯃꯨꯛ ꯁꯨꯔꯦꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯦ ꯕꯕꯠ ꯚꯔꯥꯗ ꯂꯩꯔꯤꯉꯩꯗ ꯂꯝꯗꯣ ꯕꯕꯠ ꯂꯩꯔꯒ ꯕꯕꯠ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯒ ꯌꯣꯠꯀꯤ ꯀꯩꯀꯩ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯐꯠꯂꯥꯎꯅ ꯆꯪꯕ ꯌꯥꯅꯕ ꯑꯗꯨꯃꯥꯏꯅ ꯁꯥꯁꯤꯔꯥꯅ ꯈꯟꯅꯔꯝꯃꯦꯕꯀꯣ ꯑꯗꯣ ꯌꯨꯝ ꯁꯥꯕꯁꯤꯃꯛꯇꯕꯨ ꯁꯨꯝ ꯇꯨꯡꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯈꯔ ꯐꯖꯅ ꯁꯥꯍꯧꯕꯅ ꯁꯥꯔꯤꯉꯩꯗ ꯑꯗꯨꯅꯐꯗꯧ ꯃꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯁꯤꯞ ꯇꯧꯔꯒ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯈꯩ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨ ꯑꯗꯥꯁꯤꯡ ꯍꯥꯏꯕꯁꯤꯡꯗꯣꯀꯣ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯏꯇꯩ ꯍꯣꯏꯗꯣ ꯏꯇꯩ ꯍꯣꯏ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯒ ꯂꯩꯔꯨꯕꯅꯦꯕꯀꯣ ꯂꯩꯔꯨꯔꯒ ꯍꯟꯗꯛ ꯃꯣꯏ ꯍꯟꯗꯛ ꯃꯃꯥꯡ ꯊꯥꯗ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯃꯃꯥꯡ ꯊꯥ ꯊꯣꯛꯂꯛꯑꯒ ꯑꯉꯥꯡ ꯆꯥꯛꯎꯝꯕ ꯈꯣꯠꯄ ꯇꯧꯔꯒ ꯃꯣꯏ ꯍꯟꯗꯛ ꯗꯦꯠ 6ꯇ ꯆꯪꯈ꯭ꯔꯦꯕꯀꯣ ꯃꯦꯒꯤ ꯗꯦꯠ 6ꯇ ꯑꯗꯣ ꯑꯍꯟꯈꯩ ꯍꯟꯗꯛꯇꯤ ꯆꯪꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯍꯧꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯕꯅꯤꯅ ꯁꯤꯗꯗꯤ ꯑꯍꯟꯈꯩꯗꯤ ꯂꯩꯌꯨ ꯌꯥꯔꯣꯏꯗꯕꯅꯤꯅꯅꯦ ꯑꯍꯟꯈꯩꯗꯣ ꯁꯤꯗ ꯂꯩꯇꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯔꯒ ꯈꯣꯠꯂꯀꯥꯟꯗ ꯄꯨꯂꯞ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯁꯤꯗ ꯏꯄꯥꯝꯗꯗꯤ ꯀꯃꯥꯏꯅ ꯂꯩꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯃꯝꯅꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅꯅꯦ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯦ ꯂꯩꯔꯤꯁꯦ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯊꯪ ꯆꯍꯤꯗꯒꯨꯝꯕ ꯁꯥꯁꯦꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯥꯟ ꯂꯩꯌꯦꯕꯀꯣ ꯃꯊꯪ ꯆꯍꯤ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯌꯦꯡꯁꯦ ꯐꯦꯕꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯄ꯭ꯂꯥꯟ ꯇꯧꯅꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯩ ꯏꯆꯥ ꯅꯨꯄꯥꯃꯛꯇ ꯉꯥꯡꯅꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯏꯍꯥ ꯃꯨꯛꯕꯥꯡꯁꯦ ꯇꯧꯃꯟꯗꯅ ꯇꯧꯕ ꯇꯣꯛꯈꯤꯕ ꯀꯨꯏꯃꯟꯕꯒꯤ ꯍꯩꯇ꯭ꯔꯦ ꯑꯩꯅ ꯇꯨꯡꯍꯟꯕꯤꯒꯤ ꯈ꯭ꯋꯥꯏ ꯀꯤꯕꯁꯦ ꯃꯣꯏ ꯃꯔꯨꯁꯦ ꯌꯥꯝ ꯆꯥꯎꯋꯤꯗꯅ ꯑꯗꯨꯅ ꯍꯥꯎꯋꯦ ꯈꯨꯆꯥꯎ ꯌꯦꯡꯉꯨ ꯌꯦꯠ ꯑꯣꯏꯋꯣ ꯐꯖꯅ ꯆꯥꯔꯦ ꯍꯌꯦꯡ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯈꯨꯆꯥꯎ ꯑꯃ ꯇꯧꯔꯤꯕ ꯑꯩꯁꯤ ꯉꯝꯃꯔꯣꯏ ꯇꯁꯦꯡꯅ ꯃꯇꯣꯡ ꯅꯩꯔꯦꯍꯦ ꯃꯣꯔꯣꯛ ꯈꯨꯆꯥꯎꯁꯦ
ꯑꯉꯥꯡꯁꯦ ꯃꯈꯣꯡ ꯈꯨꯠꯂꯦꯡ ꯑꯃ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯕꯣꯔꯤꯒꯥꯁꯤꯅ ꯍꯥꯎꯔꯤꯕ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯃꯨꯛꯕꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ